Malemda lairiba thawai panbadagi hauraga khudingmak mama leitaba kanasu leite imabu nungsiba khudingmakna fauramgani haina Naurem Munal Maiteina Fongdorakli Library and Information Center Kakchingna lisang sitna nongmaizing khudinggi chatharakpa akhanaba nongmaizing Special Sandegi 572 suba edition ga iroinana pangthokpa Huyan Lan Pau Pauchegi Special Correspondent Gyanan Naurem na iba Lalit Chandra Mayang Lambam na sakpa madi GC Angomchana editing tauba Lai Gidolai Haina Mingthonba music album ama fong bagi tharamda athoiba mithung oina sarukyara duna mahakna wafa masi fongdokhibani Cookie militant singna bomb kapsilaktuna mamagi mathanungda pikliba angang anibu mihat thina hatpikibagi thodok aduda mapung oina saitharaduna music video fongba duda Kakchinga punma nupilupki convener Kalpana Chandam amasung co-convener Sangita Anina mathang sitna thoram mapu amasung akhanaba mithung oina sarukyakhi Thoramaduda DFO Chandel Munal Maitena Makataraduna Hai Isai Asimak Ngasigi Numit Asiga Yamna Chanaba Isai Amani Isai Asina Chahi Ahum Henlaklaba Manipurgi Kanglupki Irang Asida Jiri Bamda Karisu Kangzadriba Angang Ahum Yauna Mioy Manga Hatpi Kiba Mioy Karana Ngamkai Kaidoktuna Makoigi Ngamkai Lansila I Haiduna Koiba Chachaba Pakang Laisabi Ani Butamtina Ot Naiduna Hatpi Kibagi Thodok Amadi Atay Thodok Kaya Laikre Asigumba China kaya asi kok trungai matamasida handakta trong laubida taibangawa nungai karino khangzadribi taibangi chinjak chindam driba tha manga khaki nupi macha amasung chahi manga khakta ngairiba mabungbu mamagi mathanungdagi setuna pubikhibagi thodok adu thamoi kainingaini adugumba thodok aduda thamoida fawrakhiba awaba nungaitaba kaya adu aiba asina mahaki thamoida fawrakpa adu ithoraktuna isayoina puthokpirakpa asi yamnamak matang chai Isai asigi mayek saisakliba amadi ningthizarba picturization tawduna puthorakpa mitagi pi takhiba khangaude paumi ama oina miyamgi thaugal tawba khaknatana mahaki ahanba oina puthokliba isai asi soidana mai pakani khalli masina hauba oiraba makatarakpadasu henna mai pakpa miyamda henna paujel pigadaba isai kaya puthorakpasu oirasanu haina munal maiteina fongdokhi ngasi music video album adu release tawdringai mangoinana akhanaba nongmaijingi thoramda Manipurgi nupi ahanba chartered accountant Linda Kedrimayumna Mahairoi Singda karamna chartered accountant oina ba hotnagani haibagi matangda wangang khi ai ima leiramba yai leitaba yai ima su leitaba su ima nungsibadi sakmane he pupadagina ai ko no na ko birakpa kaido wat ki dadagi haina li leigidaba mi ku phawani ima ko ibon hona bidesi magi nungsa so magi saw mana tawba thaba khudimak macha akhoi aduna adumlaba akhoi popiba ima sansar sida mama le da mataleki uwa sungai thoi pandaba wani makhoi bi mother amdili aduna hairi ba mother si duki da muktere mini maroi ne ne jatina ana jabisna akhoi 1908 da magi mama 1905 de le matu ahum su chaida ima da karimon ta jage magi ahum su ko mon si church ta ima mi paran tawsi hane no thokraga ekoi kainuna abeka palsin wilson itup to bari nasi di tri puno ta ima mi tawni ekoi su saru yamani sili manuda yamna chana basi ekoi no no gyanan disi ada ekoi kudin to si ekoi sangsar je la abani no budi sigen toyun su pi do mayam si ekoi level kara dadi magi mi to sele kai bagan dadi ekoi Khamu bagi wangda lai adubu ekoi na laman si bahai bahai si ti ekoi hatti hai si sa kuni mukuda yawi tu musu laman sibab na taba mi tu da ekoi biyong to lare bo industry da la ka di ekoi ma kuba ma tha di ai so ma tha bu ni hai si masi di khalak ta nati adar ma gi sei da Mikhatul koi ai mantra sa shurmana koi ma yo koi sa na ra ta sin da sin su amarunda athayam dai adna ai yam chana ngang jaroi adna no yanangi singba journey sida mai pa po ulena wa ai nasi singna imalu na tawiu imagi apamba khangbiu imalu na tawa se su arubo thabam nati mana pamba lambi da Chadbiba mana pamba tawbiba mana haiba lawbiba mana haiba tabiba nusiba mi yendiba ase imalai diba singna
imabu luna tawbiyu aduga toidok hendokna ngasigi releasing function yang tin karba matam isai ama militer sigi marunda akoi miyoi bai ko da power of emotion se thamoi lagi power tragedy jiman thongda natraga militer bi tar o daga ayola emotion power se power hai ga ya bante adu inaw sigi suki mati mayai do kan kre militer sigi marunda thamoi lagi photo da hoi coming by do ko I mai si asuki mati attractive oraga pungning chinchin bonamba athamma mai o jaraga su meu bai ko di pungning che no thon ba ngamba mai amba oi sapi bai sai no asuki mati phajana no sina ko di kothum na sakpa mana sapi process oraga bothopi bai sa sin pungning thoga chari amuka hena makha tana phajaba content phajaba ko di Taipong sida lagi nga isang ikan tong ang ito kasi lagi daram din sida ay nesal ito magtawrong niya wakan mo ito makanda hai ba ay saying si izalani saying si ira matunda ay Manipuri maming layaba pausi ay sama na yaw tari buhelan pausi na thai buhelan pausi article pa yung pas na yung control to nang saying mazay sila ay saying iba ay sila di kamay mazay nang si pakan ay mo film ga to ay mo yan nungay to pa ay hai adumai hara kanjida phungbire kanjida aina social media da thagale ma adu viral challe ko social media da thaganda 70000 gum yeng ni se hojiki viral pawi clip te thagap matan 70000 gum yeng sakana gum khara di bengali pa ba thok to bechili naw dagi lai ba angan singna ai personal message thare akoi di bengali si pa ba thok re ase maitai me natra na bai roman me ta I ga thagat pi ro na bhai adu matan da moi se Upari adu de khagala ke gaw ga na bengali da phungi ba pauji ki kochi ga hoji ki romance script ta I ga thaga pe dan 25-30,000 gum adu ni si yeng aduna ai as khale ai si sai yu ne puthuk pa ya ga ga ni khale ngonda tai isai ki mai ti na ti ai khange